China की Wuhan city dagi haurakuna malem pumbada sandorakiba COVID-19 asi lamdam asidachu Englishing ani kungi March thadagi sandoraktuna miyoi kaya sikhre. Hiram khudingmakta awaba piduna thabak thoram amatang asi forward nintina paikatpa ngamdana lakti. COVID laichat lakpadagi makhal khudingmaki establishment amadi mahiloi sangyauna thonglonsinki. Adubu COVID pandemic asi tapna handaraktuna hauzikti yumlonariba Assam, Arunachal Pradesh amadi Mizoram yauna school college Shing Hangdokhre Manipur da government na kupna khanaraba matungda November 15 dagi class 9 Amasung masigi matakta laiba mahiroi khudingmakna lainga ki protocol 13 yauba guidelines sing ngaktuna mahai tamba hauba yare haiduna order ama thokpadagi ngasi tongan ba school Amasung college singda mahiroi kaya physical class yauba laknakre. DM Arts, DM Science, DM Commerce, GP Women's College, Imphal College na chingbada graduate mahiroi kaya lakpa thengnakre. Imphal East ki sangakfam da laiba EK Higher Secondary School da school authorities sing na check sina ngak senduna lainga ki SOP ngak tuna ngasidagi school kaba hawan kare. School karakhiba mahiroi amana haiki laraba mahiroi kaya na mobile laiba ngamdaduna online class yauba ngamjadaba kaya adu hauzikti COVID ki positivity rate handaraktuna mahiroi kaya na physical class yauba fangbasi taseng na harauba amasung nungaiba fawi. Hiram asiga mari lainana PONYTV ki reporter tagi paudam ama. Adakta government na order magi matung ina SOP tarama thoi yauba order magaloinana school college Shing Hangduna mahiroi singna lengak na piriba protocol sing ngaktuna school kagadabani haiba order thokraba matungda asidagi hauduna Manipur gi tongan ba class 9 gi mathakta leiba mahiroi sing school kanarapgi saktam school hangak pasibudi yam fareko the school gi authority na latraga management na moi gi SOP ji phajanga aga tongbiraga di thoina khoi gi di yam kanna chingna ba kano leitre di hoji kano gi hoi covid gi kana to gi kano su yam nem na lai khramina ko kano si education su tok da damina hoi di yam na harawe yam nungai na lo Kulkadri ngai matam sida makoina mobile sanaba khotnaba sigumba se am pende kaigumba sum mobile je sum sanarapodagi chahi amani je like sum tamaktabadagi depression lakadra haibagi akiba baw leiba school je hangdorok ne haiba sidagi school gi guideline moina SOP ngakna adagi parent signature lauriba haidi angang singji covid ka mari leinana nabra parent sing nabra adu to mayam hairakpase loina mak moigi kaino si phone da message lakpaje khoina singthoga soi sang tawraga piraga angang se SOP ngakna makoi school na tawni haiba khoina thajaba thamaga lakpani tongan pa mahiroi sangsingda hangliba school mahiroi singna ki positivity rate handarakpa iroinana Manipur gi tongan ba institution singna school hangnarakpa sida mahiroi singna government piriba protocol singatuna mahi tambagi tangai fadabadi leiri ira masigi matangda cameraman jugamani galoinana paudam jari baba sanda thoksong PONYTV Manipur